Ukhrul District na konba mafam mamada kang Popi District Police ki team amana Popi yan balakpada Ukhrul District Police yauraga Popi yan gadabani haidu na mukna kray. Hiramasi matang the impact news fang papauda nga sinamit yung bamatong pungkhay chat pamatamda Sinakeithel amade tingpi bong village ki lona badal layba mafam amada kang Popi District Police ki SGPO lontang Wi-Fi na luchingba Combined Security Forces ki team amana Popi yan balaki. Pawadu tawadagi Sinakeithel gi kunja sing thorak tuna Popi yan bagi khongthang asi taramna OA adubo Ukhrul District ki lamda Ukhrul Police yaudana kang Popi District Police kaktana Popi yan be yaroi haiduna nakalani gi marakta chawna mukna bagi pawadu fangbadagi letan police ki team ama laklaba matungda mifam pangthoklaba matungda Ukhrul District Police kang Popi District Police amadi Sinakeithel gi kunja singa loinana Popi pambi yan bagi thabak chathaki hairi Amarom da ngasi ki thawdo aduga mari lenana Sinakeithel gi village authority gi maikai digi thadoroba cherol amada Ukhrul District ki lamda kang Popi District Police na changsil laklaga thabak tawba si yaningde asigomba district ki wangmada lalaga irang sagat pagi thaba si makhata na tawbiganu hairakli